United Naga Council na Nagataba Mafam Singi National Highway Singda Inter-District Economic Blockade Tauragani Hairi Working Committee United Naga Council gi Maikeri ki Thadorokpa Chairwal Amada Manipur Lingakta Haukiba Tang Taramarida Kuki Militant Singna Fazin Kiba Naga Khunjak Kun Pung Kunmari ki Manungda Thadoraknaba Ultimatum Ama Submit Tauki Tang Taraga Mangada Miyoi Taramari Thadoraki Adumoinamak Pastor Ani Yauna Miyoi Taruk Amadi Karaida Kani Kamdongna Lai Haiba Hujik Fawba Khangbangamdri Tungda State Government Tang Tarataruki Nungtilpung Ani Fawada Lemhoriba Miyoi Taruk Thadok Piraknaba Wafam Thamki Adubu Miyoi Taruk Asigi Mari Makong Karimata Khangbangamdabana Maram Oiraga Miyoi Taruk Tek the Kaidana Thadorok Fawba Kudaktagi Naga Taba Mafam Singda Lairiba National Highway da Inter-District Economic Blockade Tauragani Haina Cherola Sinama Khatari